Tungan tungan ba social media ki maru oiba I pau khara miyam da thamjage Zawjang tek lungsai chingo None district ngasi ayuk ZUF ka Nscn-Im ga Kapnakhre hairi Toknaba aduda asokapan asi ana yaramgadra haibadudi hauzik phawbagi oina khangba ngamdri nakal amaromda Rongmei Naga Ema Singna Nscn-Im amasung ZUF ani gi marakta nongmei kapnaba adu toknabagi damakta thingnaba honakhre hairi Koki nupi ama phi thongdana khongoi nakhi haiduna viral oikhiba koki nupi adu koki national organization gi member amani plan tawraga phi thongdana masana thoklaklaga miyam mangda mahaku ijan manghan bire haiduna utsaibani hindu dharma chaliba maitai nupi kaya ama koki singna ijan manghan bi khiba singa dudi national media singda amat phonglakte india gi media channel singa si bias oi manipur hindu dharma chatpa nupi kaya ijan manghan bi khre haibagi data sing sarkar na miyam mangda khangan gadabani amadi koki organization singi makhut pairiba khulai singasi katai degi lakpano haina wahang hangba haunarakle hairi Laimakhong army kya manungda thabak suba sangkhiba Laisram Kamal Babu ngasi phawba army na thiduna puthokpa ngamdaba haibasi yamna ikai ningai ni haina imagi maira convener TS Sujatana phongdokre Manipur da tholiba irang asigi horkham High Court of Manipur na maitaibu ST list sannabaga mari lainana pikhiba order amana ni haiba wafam asi aranbani haina phongdokre Manipur tholiba irang asi karamba matamda loisingani haiba tamba ngamdaba phiba mamada laidi haina High Court of Manipur gi hanigi Chief Justice Sidat Maritol na phongdokre mahakna makha taraduna hai Manipur tholiba irang asi gi horphamdi High Court of Manipur na 2023 gi March thada maitaibu ST list sannabagi mari lainena pikhiba order amanini haiba wafam asi aranbani ngasi Manipur sagliba mai asi sahi sa kayadagi ongkhatuna lakhibagi mahini Mahangna makha taraduna hai Ziribamda thokiba thodok adugi mayokta Manipur sauna protect tarupaga loinena President rule phawba thamnabagi damakta kholau kaya ama lawba haunarakhi Myanmar gi mitop kaya sangsilakpa leptaba khulai amadi drug kaya amasu puslakpa leptabana maram oiraga hingsa gi thawong singasi chathaba leptabani Myanmar gi mitop ka hena sangsilakpana maram oiraga sahi khara asida Manipur gi demographic ta asoba ahongba ama lagli hainasu phongdokhi